Handak Delhi-da pangthokkiba MLA-singgi mifam adu tangdu leptaba puraknabagi yamna singthaningai oiba mifam amani. Haujik leiriba President's Rule manung asida Manipurda popular government ama sembagi thajaba chawna lei haina lamlai AC-gi MLA Khongban Tabam Ibomjana phongdokre. Handak Delhi-da pangthokkiba BJP-gi MLA-sing amadi Central Leader-singgi oiba mifam ama yaururaba matung ngasi Imphal-da halakpada wafam asi mahakna phongdokkibani. Handak Delhi-da pangthokkiba mifam adu matangda MLA Khongban Tabam Ibomjana TOMTV da hai handak pangthokkiba mifam adu lamdam asida tangdu leitaba hanjillaknabagi yamna maru oiba mifam amani mamangda matam kuina unadana leirakkiba MLA sing punna phaminnaba phangkiba adu afaba khudam amani mifam adu mai pakna pangthokpa ngamkiba adugidamak India lengak amadi MLA singbu thagatli Kanglup hurup suna yauba lengak ama semlabadi irang asigi waroishin tangkhai ama purakli haibagi wakhalonda India lengakna mifam asi silakpani handakki mifam asi mai pakpa amani hainasu mahakna phongdokhe State asida popular government ama lingbagi matangda palladuna mahakna TOMTV da makhatana hai aikhogi apambadi lamdam asida tangdu leitaba purakpani tangdu leitaba puraklabadi athuba matamda popular government ama soidana lakani haujik leiriba President's Rule manung asida popular government ama lakani haibagi thajaba chawna lei hainasu mahakna makhatana phongdokhe Peace efforts sida amna significant development amani is coming together is beginning, keeping together is progress, working together is success. Asok pa ira matamsi unada dana khotna tarumba adu matata mohida unaba yaroi adu tawroi noi government formation da seme yaroi adagi resign to ID moigi separate administration demand to strengthen tawnaba resign to adagi nahangi tawgiba meeting do condemn tawi reject tawi the government na maina khaliji community loina mo yawba maruoina handaki violence da involved toriba community sing yawna government am semagadi violence half the work done heavy adugi line to the work to bunida when to bring peace Manipur should remain as it is. This is our voice. Popular government is also coming soon. Nakal amaronda ngasi Imphal-da thunglakhiba Langthabal AC-gi MLA Karam Shyamga TOMTV-ga unaba amada MLA Karam Shyamna hai handakki mifam adu mahai yanba mifam amani haina lawi Kanglup furup 36 romna khundariba lamdam asida Kanglup furup pumnamak nusi chanana hingminnaba haibasi Manipur miyamgi apambani mifam aduda aikhoi punna khanabagi tanja amasu phangkhi lanaigi wafamna nakal amada thamkhaga Manipur miyamgi interesta aikhoi masel amata oina pulle haibadu mifam aduna khudam amani haina mahangna makhataki legislature and Manipur prajagi aningba pamaduni aduna koi nahan salam daidasu koi masen the understanding ama lainana bagi maruiba satpagi maramni haibadu sabsana thoe maramde koi myam je pullaga ama toina ade khanamina bagi tanja ama laure aduna akoi maruina Manipur ki praja ki interest da hoi my personal interest lainar madi aya dubu Manipur praja ki interest da koi pulle understanding lainare haibasdi mifam nuna sakini aduna yamna positive result ama athuba matam da lakane na khale athuba matam da Manipur ki praja ki apamasi mitahonsi adu natragadi matam laitraba adu moi takshale adu moina su commitment khara di people laibane adu thaboina tawra kanda du result to fangane khalida Sports ki powerhouse ni haina khangnariba Manipur asi science ki lamdasu mangjin thana research chathari balamdam amani haina malimda saktak pamathau tai haina governor Ajay Kumar Balana phongdokre wafamasi Manipur University Manipur Science and Technology Master Committee Directorate of Environment and Climate Change na sinduna
ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯀꯣꯡꯒ꯭ꯔꯦꯁ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯏꯟꯁ, ꯏꯅꯣꯚꯦꯁꯟ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯕ ꯊꯤꯝꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯍꯥꯏ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯈꯛꯇ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯁꯥꯐꯅ ꯊꯝꯅꯕ ꯑꯃꯗꯤ ꯁꯤꯡꯅꯔꯛꯄꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯃꯥꯌꯣꯛ ꯌꯥꯅꯕꯒꯤ ꯊꯣꯡ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯅ ꯃꯁꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ ꯂꯩꯖꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯐꯪꯗꯕ ꯁꯉꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯥꯟꯊꯣꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃꯗꯤ ꯋꯦꯠꯂꯦꯟꯗꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯂꯤꯚꯤꯡ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯅꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯗ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯀꯟꯖꯔꯚ ꯇꯧꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯅꯕ ꯂꯧꯁꯤꯡ ꯂꯩꯕ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯊꯣꯔꯛꯄ ꯃꯊꯧ ꯇꯥꯔꯤ꯫ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥꯅ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌా ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯆꯟꯗ꯭ꯔꯌꯥꯟ-3 ꯃꯤꯁꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯣꯂꯔ ꯑꯣꯕꯖꯔꯚꯦꯇꯔꯤ ꯑꯗꯤꯇ꯭ꯌ L1 ꯑꯁꯤ ꯁꯤꯡꯊꯥꯕ ꯌꯥꯕ ꯑꯃꯅꯤ꯫ ꯁꯥꯏꯟꯁ ꯑꯃꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯀꯌా ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯅꯦꯁꯅꯦꯜ ꯔꯤꯁꯔꯆ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯁꯤꯜ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯪꯁꯤꯜꯂꯤꯕ ꯃꯤꯁꯟ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ, ꯇꯣꯞ ꯇꯣꯞꯄ ꯑꯦꯒ꯭ꯔꯣ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯃꯄꯥꯜ ꯅꯥꯏꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯂꯕ ꯂꯧꯁꯤꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯁꯛ ꯊꯣꯛꯄ ꯑꯃꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯂꯤꯕ ꯁꯥꯐꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯌꯔ ꯂꯔꯅꯤꯡꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯔꯤꯁꯔꯆꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡ ꯊꯦꯡꯅꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯝꯕꯩ ꯑꯁꯤ ꯉꯁꯤꯗꯤ ꯁꯥꯏꯟꯁ ꯑꯃꯗꯤ ꯏꯅꯣꯚꯦꯁꯟꯅ ꯑꯣꯏꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯂꯤꯕ ꯁꯥꯏꯟꯁ ꯀꯣꯡꯒ꯭ꯔꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯃꯒꯨꯟ ꯂꯩꯕ ꯔꯤꯁꯔꯆ ꯄꯦꯄꯔꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯣꯡꯗꯣꯛꯇꯨꯅ マꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ Within this larger national journey, the northeastern region and Manipur in particular occupies a position of unique importance. With its rich biodiversity, distinct agroclimatic conditions and deep reservoirs of traditional knowledge, the state offers immense opportunities for research in biotechnology, sustainable agriculture, horticulture, bamboo-based industries, renewable energy, environmental science and climate studies. Ngasigi thauram aduda Governor Ajay Kumar Bhalana Dr. Ibeyaima Innovation Award ing 2013, Dr. Prabhavati Science Popularization Award ing 2013 amadi State Science Communicator Award ing 2013 mathang sitna Wangkai Mayum Paikhumba, Adhikari Mayum Gitchandra amadi Sanjanbam Jugeswar da lanthokduna ikai khumnabutki. हिंसागी लंबी थादोकपा नतना तंगदु लेताबा हंजिलकनबा अतोपा लंबी लेते अथुबा मतमदा मियामगी पॉपुलर गवर्नमेंट अमा सेमनबा लेजिस्लेचर सिंगना कन्ना होनारी हाइनसो कोंथौजम एसीगी एमएलए डॉक्टर सापम रंजन फोंगदोखरे यूरेमबम अवांग ममांग लेकाई अपुनबा चौखत थौरांग लुप साफोंगलखिबा चही तराग हुंदोई मपुंग फारकपगा मरी लेनना ngasi apunba chaukat thorang lupki sanglenta pangthokhiba foundation day gi thoramda wafam asi phongdokladuna mahak na hai government ama semba haibase kudakte hekta semba yaba nate BJP legislature sing amadi center gi high command ka tare tara thokna khanaraba matongda semgadamani handak Delhi da BJP gi legislator singa central leader singa punna faminaduna wari shanaba hokhiba asimak achoba khongthang amani Manipur miyam gi apamba sing center gi luchingba singna mayek singna khangi center gi luchingba singna Manipur da popular government ama lingnaba thabak paikhat pasu hokre miyam nasu BJP lengak ta thazaba thambiu legislature sing pau phodok naduna athuba matamda lamdam asida tangdu leitaba hanjilaknaba hotnare haukhibana haukhrabasu matung tarakpadade हिंसागी लंबी थादोक्तुना महौसागुम तंगदु लेताबा मणिपुर अमा पुरक्लसी हाइना महांग मखाताना फोंदोके government ama semba well for that matter any thabam to gun mai process amale ahan bo ina akhoi BJP ki legislatures
Manipur BJP legislature pumnamak akoi ayamba moi ani ahum bodi magi family problem plus magi health condition yadana moi ahum yaw gide ani duga plus amana my family problem ahum yaw gide otherwise loinamak yamna afaba beginning ni hana punbaduna khara keno tawraga so 100 kis loinamak BJP ki legislatures punamak akoi central leadership ki midyang makhada pullaga akoi yamna afaba beginning amane haijaning yes sarkar di moi sem na bagi process aina sa process ni akoi hana da gizo akoi hana honorable akoi ge matam da MP Dr. Samit Patra Manipur lakpa along with National General Secretary Bill Santoshi ge lakpa da zo matam da zo moi na matam da zo akoi sarkar di sem na bai cabinet pyramid duga loina process si progress samadi uridan akoi ge government na zo magi akan ba steps gumba law breakers hai batare law breakers ki mathak da moi action logani hai da yamna kan ba waran zam tham so ge joidna hojike present dispensations na yamna yam phasana to birakani zo khali to Kumja English ngani kuntaruki sajibu chairau banamita Thangjing chingda leiba ibuthau Thangjing gi khubamda lai khurumba changba yanana ba amadi kuki singna mafam matuda yungsiliba cross asi lokthok pinana ba protection and preservation of the historical rights of Kobru and Thangjing Hill ranges CPPKT ki secretary Y Sham Kumana Manipur gi governor Ajay Kumar Bala gi pukning chingsilakli CPPKT na joint committee tidim ibudau Thangjing Moirangi ingu phamnai ba chairab loisang ibudau Thangjing Moirangi Thangjing Seba Mandal amadi Moirang Khamba Thoibi Dance Academy na sinduna ngasi Thangjing Moirangi Lai Kol da pangthokiba ahanba Thangjing Hill Preservation Day gi thoramda wafam asi mahakna pangdokhibani mahakna makata na hai kumja English ngani taramari gi August 15 da thokiba lenga ki order amada Thangting subdivision TD block Churachandpur haina palapa amadi chahi atugi September 10 da hairiba wahai asi Manipur Gazette ta phonglakpadagi miyamna yaningdaba phongdoktuna ihau kaya chathaduna lakhi Thangjing ching asi kuki singna Thangting Hill haina kauduna subdivision semnanaba hotnarakiba aduda matamdugi lenga na ayaba pikiba adu yamna laibak thibani matamaduda miyamna yaningdaba phongdoktuna ihau kaya haukiba adu ningsingba oina amadi ibudau Thangjing chingda leiriba ibudau gi khobam asi kananabagi pandamda chahi asida ahanbu oina Thangjing Hill Preservation Day haudoktuna chahi khudingi December 10 observation asi pangthoklagani aduga ibudau Thangjing chingda chatlaga thogal tawba amadi lai khurumbada irang asina maram oiraga changba yadriba asigi matangda mamang chahida matam adugi governor na security piraga lai khurumba changhangani haina thajaba pirakhiba adu thabak oina onthoktabana ibudau Thangjing khurumba phangkhidre maram aduna kumja English ngani kuntaruki chairau bandumit asidadi chatpa yahanbiyu haiduna governor da memorandum amasu tha asigi taratarukta pishinkre haina mahakna makata na phongdoki Thauramadu ibudau Thangjing Moirang phamnaiba chairap loisangi ingu khadrakpa salam ibo chawbana luchingba phamnaiba sing amati joint committee tidim ki convener S Kulana maru oiba mithunglen sing oina sarukyakhi aduga akoibda unwanted oiba koki terrorist sing madu laukthokpa amadi budau Thangjing mafam asi semjin sajin ba haibagi makoina assurance order copy ma thoktena makoina wanbi ki madugi pigi bi assurance to hantak 2026 ki laiba sajibu chairau bagi singka ba se masi nananaba governor masamak na pigi bi assurance to Manipur gi governor amadi Manipur government na yamna thuna masi thabak to onthokpiu aduga karigumba thabak to onthorok tab taragadi aikoi ngasigi yaumi nariba CSO mayam sing asiga ingu phamnai ba chairau loisang Thangi seba Mandan hairiba committees na akanba khongjang aikoi lebak miyam ko kusam narakanda aikoi action laukhatkani asigi lorena aikoi ibudau Thangjing khupamda hantak cross jungsilaiba amodi akoibaduda changsindana tawriba miyam sing asimusu athubuda Manipur gi government na masimusu lauthokpinaba haidana madu mutanga aikoi Manipur government amadi governor da nisingjari Technopol District ki manung channel leiba mall noi kuki khulda ariba 51 motor cell ama khangauduna pokhairak padagi machin manau yauna angang ahum asok apan nangkhre TOMTV na fangba pau gi likun amana hai thodo adu ngasi numit yungba matong pung amarom tabada thokibani bom pokhairak padagi soklaba angang ahum adudi ngamgong mang haukep chahi nipan apokpa lekhidraba haukolan haukep
Hemgo Khong Baite Chahitara Apokpa, Dauthang Baite, Amadi Mahaka Hek Pokminaba Manaunupa, Jamgung Sang Baite Chahinipani Hairi, Soklaba Angang Ahum Ado, Palel de Leba, 26 Sector, Assam Rifles Ki Kemta, Hospital da Pukatuna Laikat Nare, Angang Ahum Adugi Manungda Amagi Fibam Luna Lady Hairi, Taudu Adu Karam na Toki Bano, Haibagi Chaba report, Hosik Fabuki Oina Fongbangam Drabaso, Bomb Adu Angang Sing Aduna Pairaga Sanarubadagi Pokaira Po Oirambay, Haina Panade, Taudu Adagi Matangda, Technopol District Police Amasong, Kunmathoi Shuba, Assam Rifles na Tizin Humzin Bahu Kre Hanaso, Pau Asna Makatare. Home Guard ki Tokhaiba Commandant General ama hapinaba matam kayagi mamangdagi demand tawduna lakiba adu state lengang na ayaba pirakle haina Manipur Home Guard Employee Welfare Association ki President Yanglim Mangina Fongdorakle Imphal East District ki Manung Chena Luang Sambam da Leba Association asigi office ta pangthokpa paugi mifam amada wafam asi fongdokladuna mahak na makata na hai State Home Guard ki Tokhaiba Commandant General ama thambinaba Association asina kumja lisingani kungamarigi January ni panda Manipur High Court wakat ama thangkatuna mari lainaba singda takshinduna lakibani ayawa pirakiba adugi matung inna Home Guard ki Tokhaiba Commandant General ama thamnaba DP tharang tawbaga loinana tha khangatlaba office singi mihut kangbu amana kupna yengshinduna thabak paikhatpa haure haina State Home Department na tha asigi taramanga da cherol ama thoktuna association asida khangalakibani matam kuina tanduna lakpa demand asi thabakta onthokpa asigi damak mari leinaba khudimakpu thagatli adum oinamak Home Guard singi dearness allowance hengatpa rasan money hapa seniority list amadi promotion guidelines semba yauna panduna leiriba atay maram chaba demand sing asi thabakta onthokpiu hainaso mahakna makhatana fongdoke Commandant General si laitaba maro moidna tha khudingi phangam thoba masagi het laijaba budget adum yaw laijaba tolob sibawa tha khudingi matam chana Home Guard personnel sing still phangde tai tranga gi matungda kun da khara phang kun gi matungda khara pi haibadi Commandant General si tongana laitrabani na muhoina asangba kanda law and order paibanina law and order the maru oiba preference bi gi banina Kanbiram tam. Aduna secondary wena leibanina moina sangba kanda soil tawraga tolobi phangunina yam wajaba ngam chi masi awa basi madi ko ani haibase masi hangtokpa phai separate tongamba separate amar leiba chumi haibase chu DGP masana chu recommend tawdi government sumai tawraga order asi hojiti aina haijari bana Commandant General asi leiragadi Home Guard ki organization se yam develop tawbi yai awada pa mayam se haibung kangda tana koi ji kanada haige de na leirek baji hoji ti chapchana leire thabak subingai le tamina ration money hoji opd Home Guard yang toro masadi phangjaba Home Guard am sung BDF sing se sarkar na haiba ka de police ni assist to bani like police amagum na thabak to 24 hour to we ba are BD bu paisa di awaman di Brigade officer mana phangiba tolop to madugo yengubada nataba mi mana hingbaya bagi bibam to piga tabani haidana Supreme Court na tara badu bauda hauji pauda DA se 14% dagi koi hena phangdi me hauji si 42 yore 42 yore ba se awat ma yan piu haiba si bawa tabi da si su port da dum lai adigi di bayam puna mona ubiri duni BDF su moina phangiba tolop to sana dre hingbada ware hapat biu haidana happy rani tawbirani haidana tawdre strike tawni adu tawni haidana hauji miyam da moina pau piri dune adu haiba BDF to di tolop to picture su ration money de mu piri eba adu Home Guard ki koi gi tolop se akhoina sarkar de gi tongana ni banade all India gi wena Supreme Court na piba raya dugi matungina phangan mangthokpadi phangadabani aduga periodically DA se revise to khuding gi yawgadabani se dum Supreme Court na pirabane Supreme Court na ta da leiba raya ji ba hoda hauji pauda Manipur sarkar sina thabak macha tawjaba thabak wana sujaba mi singse nungsibi bi kang wat basi masi thadok Salai Group of Companies ki Chairman amasong Board of Directors singi yumda
Enforcement Directorate na chathakiba search operation da lupa crore 10 romgi mamal oigadaba gari amasung property documents sing yauna potlam kaya fagat pangamle hairi NDTV gi report amana hai ngarang Enforcement Directorate Imphal Sub-Zone na Imphal gi tongan ba mafam mangada search operation adu chathakibani thiba humbagi thabak chathakiba mafam sing adudi Salai Group of Companies ki Chairman N Samarjit amadi Board of Directors Singh and Vishwajit A Dipananda E Brozendro amadi T Tikendra gi mayumni hairi mafam sing adudagi lupa crore 10 romgi mamal oigadaba luxury car ahum amadi property documents single loinana tongan ba document kaya amadi sensitive oiba data kaya yawba mobile phone manga so fagat pangamki search operation adu chathabada pamdaba thodok sing thoktanaba kuntra suba CRPF ki personnel singna mikup nahum singna ngak shenbagi thabak chathaki amadi mathau taba security ki checks and thorang sing lokhatki search operation aduda fagat laba gari ahum adudi Honda Elevate ama Tata Harrier ama amadi Maruti Valino amani search operation aduga mari leinana wahang pahong chathabada makhoina haidorakpagi matung inna legal authority amata yaudana Salai Group na miyamdagi kanglon kaina sell deposit tawrakpada lotion kiba lei aduga senfam sing ado makhoigna masa masagi bank account da deposit tawsin ki hairi senfam sing aduna lanthum lepsinba loan singdok singjin tawba fagat laba car sing adu leiba amadi masa masagi achinba kaya da sizinaki hainasu khangba ngamle haina pau asna makhatari ngasi ayung pung 3:95 taba aduaida Imphal East District ki luwang sambam da leiba Liberal College Gate mayada 36 high explosive hand grenade ama leiram le hairi hand grenade adu kanana kari maramgi thamjin lamlibano haiba chap chana khangba ngamdre pau adu hek fangbaga hangang police amadi bomb detection and disposal squad laktuna mafam adugi fibam yengsingki yengshinba aduda hand grenade adu detonator yawm dabadagi lokhatlaba matung ayuki pung 13 minute kuntrani thoirum taba aduaida ibudo marjing ching mamang chingolgi mafam amada asoi angam yauduna pokai hanki hairi 하이강기 이부도 말징기 마망 볼로랩드기 마망 징고온다 징고는 두가래 허지풍 따라가 마토이미니 드라마토이미니 군찬이 토이샤다 두가기 보시 마팜니다 Apunba Manipur amagidamak phurup kaya luchinglamba mitaina khanghaudana mapangal sontharakhiba amadi phurup kharana masa khaktagi oiba akhuba mityengda yengba haurakliba asigi maram tidokpagi tangai phadaba lei haina United People's Front Manipur UPF ki advisor L Jadumanina phongdorakli UPF Manipur na Rasbari Athletic Club Manipuri Basti Mairapai Welfare Association Sri Radha Krishna Mandir amadi Manipuri Jagannath Bari Seva Samiti Guwahati ga khusamnaraga ngasi Guwahati gi Manipuri Basti da pangthokhiba jahi tarek kuntakpa ningsing thaurangga mari leinana khana neinabagi mifam amada wafam masi mahangna phongdokhibani aikhoi amuk kuntaklaroi si haiba hiramda pangthokhiba khana neinabagi thauram aduda resource person oina sarukya khiba El Jadumani na hai furup kangluk ki khenaba laitana apunma Manipur amagi damak lepminnaramba furup sing ngasi di masa masagi furup khaktagi khanarapa tangkak amal lakpadagi idea of Manipur gi wakhalonda chauna singnaba ama oirakle ba phibam asina haujik Manipur asi karamba phibam da leiribagi haibasi mayek sengna takle aikhoi masel machoi tarakpa asina Manipur gi apunba saktamda maikai kayadagi singnaba ngamnapani haibasi khangminna hauba mathau tai matang asida jahi tarek khuntakhiba adu matau karamnano amadi amuk hanna Maharaj Gambir Singh amasung Maharaj Nara Singhna awagi makhuttagi Manipur gi ningtamba hanjil halakhibagi haibadu ningsingba mathau tai ipa ipu singna chatlamba param aduda aikhoi chathaudrabadi amuk hanna mikha ponduna malemgi leimaidagi mutkhiba yabagi akiba leire kumja lising ani kun humdoi me ahumdagi haurakhiba irang asina aikhoi khuntak lansibaga tangkak amada leirabani masigumba kaya asida mikap thoktuna apunbagi pangalna Manipur kannaba honamina hausi masigi damak lamdam asida khundaminariba phurup khudingmaki thaudang lei haina mahangna haikhe
Thauram aduda UPF Manipuri President Nongthongbam Rupachandra, UCM President YK Diren, AMSU President Ngasepam Sanahal, Ichal President Tongbram Ongbi Ibemcha, NIPCO President Oinam Premjit, Guwahati Manipuri Social Organization President Laishram Hemanta Yauna, Miwe Kayana Sarukyaki. Magi identity ka sa tawlaba po da ban nakaba apun ma manipur gi wakal da punna sakut mina ba punna humina ba punna nungai mina ba apun ba manipur amati wakal da hingam ba gi tungan ba nadasi oi ba magi identity ama sembal na phona ba pukisi mi oi ba identity ama sembal ga maduda ikala na ba phona ba atuna maram ga apun ba manipur gi masakta kairak ba Big Brother के role लोगों ना पा मैं देश ना करम बथुदान लोगों के है बा अच्छा वो वहाँ ना बंगा सिटी थोड़ा अपन बपुर अमर पूर्ण का सिंह का कट बंगा मम्पा मैं देश सिंह ना माँ की शोंदा रखा पिबम अमर ले बदल के करी गिनो नसिटी तुंगान का कालू चिना तुंगान माँ के identity पोर्ट के identity द इकट्ठा रखता ना अपन बंगा ने पूरी मसक अच्छा वो थ्रेड अमर लाइस है हाई वो वाकलों ना से अपन ने ना पके मतों IGAR South na Sinba National Integration Tour da Sarukiyariba Manipur gi Mahairoi Singna Indian Army ki Eastern Command ki General Officer Commanding in Chief Lieutenant General R.C. Tiwari ko unaduna wari watai sanakre IGAR South na Thadurakpa Cherola Manahai Manipur dagi Mahairoi Singh aduna hokiba tang tara nipanda Kolkata da laiba Indian Army ki Eastern Command Headquarters oriba Vijay Smarak Chatuna Lieutenant General R.C. Tiwari ka unakhi. Unabadu da Lieutenant General R.C. Tiwari na Mahairoi Singh da pukning thawatpagi warol phongdorappaga loinana Mahairoi Singh na lawgadaba thawdang singhi matang da su wafam kaya phongdorakhi hairi. Khongjad adugi sarukama oina City of Joy haina su khangnariba Kolkata ki Puwari ka sagonaraba amade City adugi anoba saktam kaya Mahairoi Singh da uhanduna mitmai ohenki. Tungda Hogli Turel da hi tongduna chatlaga riverfront development amasung sustainable urban planning gi matang da su Mahairoi Singh da takpi tambikhi aroibada Mahairoi Singh adu Acropolis Mall da puraba matung Mohan Bagan Stadium yinghanki haina cherola sinema khatari Hanagi medical history leitaba miyoi ama matam chana Sky Hospital na layang hobadagi severe heart attack dagi kanmangam hore Iramasiga mari leinina ngasi Rims Road laiba Sky Hospital da pangthokiba paugi mifam amada Hospital asigi Chief Cardiologist Dr. Shyam Kishore Larikeng Bamnahai tha asigi taramatoida Thoubaldagi El Sanjoy Koba miyoi ama severe chest pain symptom ga loinina Sky Hospital gi emergency ward da admit tawrakhi Mahaki condition adu lushilakpadagi specialist doctor singna ECG lauduna lying bahokhi high ribamyoi asi diabetes hypertension high cholesterol level smoking history leitabana initial stage da symptom analysis tawbangam khide makatana doctor singna ECO cardiogram lauduna yengbada heart ki left ventricular apex da transmural akinesia develop tawba horamba thengnarakhi heart ki oi thangba sarukta muscle movement leitabadagi Dr. Singhna heart attack laktanaba double antiplatelet drugs intravenous tenecteplase intravenous enoxaparin bolus dose enoxaparin administered tawduna amadi oxygen supply piduna observation na thamki patient ki chest pain adu tapna hantharakpaga loinana troponin 1 su positive oirakhi ECG amadi coronary angiogram su positive change lakpadagi blood flow rate su hangatkhi matawasumna Sky Hospital gi doctor singna matam chana combo drugs therapy bibadagi patient asigi thawai kanba ngamhokhi haina mahakna pungkhi heart ki scan da koi echocardiography aina ka video recording of the heart adu da yengbadadi ai part of the heart called left ventricular apex say the effect of level adu the my chest pain ki type 2 ga adu ga hoji ki echocardiographic findings siga di adu the SCD heart attack ne ana treatment si piro haidana koi ki according to our protocol koi ki combo drug therapy ha hirak se multiple ni and akan hirak ni akan ba si kai gina haida it is a question of do or die ni koi ki Manipuri londa haina ba amalai ko koi ki heart attack tawraga di asibai khaya ta tai haidane ba if a patient suffers from heart attack he falls in the jaw of death but without
but with treatment, we can save lives. In fact, when Sky Hospital, the dedicated heart attack treatment center, the heart attack survival, heart attack patient survival chance high way. It is much higher than the global world average survival rate of Sky Hospital. आसाम की गुवाहाटी लैबा लोकप्रिय गोपीनाथ बोर्डरलोई इंटरनेशनल एयरपोर्ट ता नौना साबा इंटीग्रेटेड टर्मिनल ngasi प्राइम मिनिस्टर नरेंद्र मोदी ना हौनबी मतुंग इन्ना संगाख्रे ngasi संगारिबा अनौब इंटीग्रेटेड टर्मिनल असे अवांग नोंपोक स्टेट सिंगदा ख्वाइदगी चावबा टर्मिनल सिंगी मनुंगदा अमा ओइबता नतना चाही अमदा पैसेंजर मिलियन 13.1 रोम हैंडल तौबा ngamlagani masina पैसेंजर सिंगदा चौबा खुदोंग चाबा कयासु फंगहनबा ngamlagani हाइरि टर्मिनल असी लुपा क्रोर लिसिंग मरी रोम चंगना साखिबनी अमदे लुपा क्रोर लिसिंग अमा रोम ना मेंटेनेंस की दमक खाक्तुना थमलबनी हाइरि टर्मिनल अदु संगारब मतुंग प्राइम मिनिस्टर नरेंद्र मोदी ना टर्मिनल अदुदा चट्टुना येंगसिंखे मतम कयागी ममांगदगी एयरपोर्ट असी अवांग नोंपोक स्टेट सिंगी ख्वाइदगी मरु ओइबा हब अमा ओइबता नतना साउथ ईस्ट एशिया की लेबाक सिंगी गेटवे अमा ओइनबा मियामना मंगदुना लाखिबा मंगलान अदु अनौबा टर्मिनल असिना मरम ओइरगा मंगफाउनबा ngamlagani हाइना पानरी लोन थिंख्रबा लालहौलु मणिपुर लिबरेशन यूनाइटेड फ्रंट कंगलेपाक पीपल्स आर्मी ना क्वा कैथेल लैबा एशियन हॉस्पिटल एंड रिसर्च इंस्टीट्यूट ता तोंगान तोंगान बा वाफम कया थमलखले एशियन हॉस्पिटल असी कैपिटलिज्म की हौरकफमनी हाइना मराल सिरदुना लालहौलुक असिगी मीडिया कोऑर्डिनेटर सना जावबना प्रेस ता थादोरकपा चिरोट अमना हाई हौखिबा जुलाई 23 ता एशियन हॉस्पिटल ना नेक्तुना थंबा डॉक्टर सिंगना चेक्सिन दबदगी कोंखाम मखा लेकाइदगी मोइरांगथेम रंजित कौबा अमगी पुंसी पिखमनखी लेंगा के हॉस्पिटल दा डॉक्टर ओइबा कया एशियन हॉस्पिटल ना नेखिबदगी लेंगा के हॉस्पिटल दा लायेंगबा लाकबा अनाबा कया निंगबा कायरगा हलहल्ली मसीदा नतना लेंगा के हॉस्पिटल दा इमरजेंसी ओइना पुखलकपा अनाबा कया इराई लाइना ट्रीटमेंट तौरगा लोशिनबा याबदु मखोगी खुचाबी डॉक्टर सिंह अदुना मानरगा एशियन हॉस्पिटल एंड रिसर्च इंस्टीट्यूट ता नमदुना पुहनखिबगी थौदो कया अमसु थोखरे हिरम अमगी दमक हॉस्पिटल असिगी अथॉरिटीगा वारी साननबा थाखिबा लुपकी मियोय अनि पुलिस ता ताकतुना फाहन्नबा होनखिबा लेख्रे असिगुमलबा मथोंग हुक्तबा मरम कया अमदि कैपिटलिज्म की हौरकफम ओइबा असिना मरम ओइरगा अथुबा मतमदा हॉस्पिटल असिगी मथक्ता अकन मियेंग चंगलगनी हाइना चेरोल असिना मखातारी आरके प्रोडक्शन कोबा यूट्यूब चैनल अमना मरी लेनबा इंजीनियर अमता तानरमदना कायरेंबी खोक्तगे हैरोक्ताबा लंबी शेंबगी मतांगदा कॉन्ट्रैक्टर बो मियामदा लान ओहनबा होनरक्तिबा असे अथुबदा सेंगदोरकदबने करिगुंबा सेंगदोरक्तबा थोक्लबदि लोगी मतेंग लौरगनी हाइना स्पेशल कॉन्ट्रैक्टर एन बाबुना फोंगदोरक्ले ngasi thawalda pakthokiba paugi mifam amada wafam ase fongdokladuna special contractor en babuna hai RK production haiba YouTube channel asina miyamda lana uhanaba honarakpadagi tangai fadana achumba wafam sing miyamda thambane kairembi khoktagi herokta lambi ase shunabage work order da yauriba aduga miyamna pamba mawong aduga chana dabadage matam sangna thabak asi shubangamdana laikibane work order dana lambi gi apakpa ase foot 12 khaktama oi aduga miyam gi apambana foot 12 pani chayetnaba asina maram oiraga thabak asi shubangamdana leirambadage hairok AC gi MLA TH Radeshyamna miyam gi apambada shubiyo mahak ki angaba mateng tawgani haina hairakpadage lambi asi shuba haukibane lambi asige black topping de chahi loirakpada tawningbane miyam gi pressure dege tangai fadana nongju pantha May June thada hairokta laiba club singi matenga loinana thabak shuba hauke thabak asi nong tasilakpana maram oiraga amuk leb amuk shu tawduna yamna wana suki koilas ki curing matam yaudringaida nong tasilakpana maram oiraga koilas ki mapangal su khara hanthake masigi mathakta IVR lambi oina foot 12 khaktamak pakna lambi semgadaba ado foot 12 pakna semlubadage hana chatlamdaba heavy load vehicle mayam ama curing matam yaudringaida chasilakpa asinaso koilas asi akai atoi thokpane miyam gi yenglaga akai atoi thokpasing ado shemjinbagi thabak chatharingaida masak maming khangdaba khara laklaga thabak asi haubadagi shugadabane semjinba yaroi haina thinglakpadage thabak asi leplaga leibani haina mahakna fongdoke
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯩꯔꯣꯛꯀꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯨꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝ ꯑꯗꯨ ꯅꯣꯡꯖꯨ ꯃꯇꯝ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯍꯦꯚꯤ ꯚꯤꯍꯥꯏꯀꯜ का हेना चटपदगी मफम खरदा अकाय अतोय थोकप यावबने अकाय अतोय थोकप मफम सिंग अदुशु सेमजिनबा होटनरिबने मरक सिदा यूट्यूब चैनल असिना मरी लेनबा डिपार्टमेंट गी इंजीनियर अमतदा तानदना कॉन्ट्रैक्टर बो मियाम दा लान उहनबा होटनरप असि यामना लाइबक थीबने लंबी असि सेमबगी वर्क ऑर्डर नत्रगा कॉन्ट्रैक्टर गी माइकैदा असोब लेरम लबसो मरी लेनबा डिपार्टमेंट के इंजीनियर सिंगा तानरगा अचुम अरान खंगना होंगलम लबदी थागतलमगदबने मरम अदुना यूट्यूब चैनल असिना अथुब मतमदा हिरम असिगी मातांगदा सेंगदोरकदबने करिगुंबा सेंगदोरक्तबा तारबदी लोगी मतेंग लौरगनी हाइना महाकना मखा ताखी अदु हारिबा लंबी सि कोगी इंटरब्लेस रोड ओइबा आईबीआर सिदगी थोइदोकना कोगी हेवी व्हीकल चनदे मसिदी बी एक लंबी लोइबगा हेवी व्हीकल चसलकपा मसि क्यूरिंग मतम अमसु लई लंबी कोलास थाबगी क्यूरिंग मतम जी यौदना हेवी व्हीकल सि चसलकपना मरम ओरगा लंबी कायबनि मरम अमसुनी लंबी पुरा पक्त कायब नते मसि खरा काय तो खरदि थोखरे अदु मसि थमोय सेंगना आई समजनिंगना अदगि संजबनी अदुबु सुबा होपगा नि हुमी सुलपदा नि हुमी संग सुरपदा मिसखंगदबा मे खरा थोगा लंबी सि हानदगी हे हौबदगी हौना सुबि उताकपिरकबा कोगी कंसर्न डिपार्टमेंट की इंजीनियर असुम अरान थिदोपीरगा लना यूट्यूब चैनल असिना हारिबा नुपी मचा असिना मसक ममिसु थोइना खंगदे हारिबा नुपी मचा असिना प्रजा म्याम उगलिबा लाना चार्ज तौबसी सेंदोपीबा मा दरकार ओय खली अफबा वायुता सिनबिदना प्रजा म्याम दा हाबिरमगदी असुगुमति थागलमगदौनी मदुगी मोहता प्रेसिस सोको याबा इसागी प्रोफेशन ओजिरबा कोडिटर की प्रेसिस सोको याबा वायुता सिनबिदना ngambiyo se achuki bati thamoi songna nuai jade masi athu matamda akoigi nupi macha lanai youtube ki channel ki thaupubi ri nupi macha singna athu matamda sengdu waningi athu matak sengdu bi waje ningi natraga di defamation shoot tawroi haninga lete athu matamda sengdu bi natadna masi prajamya lan ugoda wongda sum leibiraga di aini mateng loba legislation loba je ai ya pambani अपुनबा मणिपुर अमगिदमक फुरुप कया लुचिंगलंबा मितैना खंगहौदना मपांगल सोंथरखिबा अमदि फुरुप खरना मसा खक्तगी ओइबा अखुबा मियेंगदा येंगबा हौरक्लिबा असिगी मरम थिदोकपगी तंगाई फदबा लei हाइना यूनाइटेड पीपल्स फ्रंट मणिपुर UPF की एडवाइजर एल जादुमनीना फोंदोरखली UPF मणिपुर ना राजबारी एथलेटिक क्लब मणिपुरी बस्ती मैरापाइबी वेलफेयर एसोसिएशन श्री श्री राधा कृष्ण मंदिर अमदि मणिपुरी जगन्नाथ बारी सेवा समिति गुवाहाटीगा खुसमनरगा ngasi Guwahati Manipuri Basti da pangthokhiba chahi tarek khuntakpa ningsing thaurangga mari leinana khana neinabagi mifam amada wafam masi mahangna phongdokhibani aikhoi amuk khuntak laroi si haiba hiramda pangthokhiba khana neinabagi thauram aduda resource person oina sarukya khiba El Jadumani na hai furup kangluk ki khenaba laitana apunma Manipur amagi damak lepminnaramba furup sing ngasi di masa masa gi furup khaktagi khanarakpa tangkak amal lakpadagi idea of Manipur gi wakhalonda चाउना सिंगनबा अमा ओइरक्लिबा फिबम असिना हौजिक मणिपुर असि करंबा फिबम द लैरिबगी हाइबसी मयेक सेंगना ताकले अखोय मसेल मचोय मचोय तारपा असिना मणिपुर गे अपुनबा सक्तमदा माइकै कयादगी सिंगनबा ngamlakpani हाइबसी खंगमिन हौबा मथौ ताइ मतंग असिदा चाहि तरेक खुंताखिबा अदु मतौ करमननो अमदि अमुक हन्ना महाराज गंभीर सिंह अमसुंग महाराज नरस सिंहना अवागी मखुत्तगी मणिपुर गी निंगतंबा हंजिल हलक्खिबगी हाइबदु निंगसिंगबा मथौ ताइ इपा इपु सिंगना चटलंबा परम अदुदा अखोय चटहौद्रबदी अमुक हन्ना मिखा पोंदुना मालेमगी लैमाइदगी मुटखिबा याबगी अकीबा लैरे कुमजा लिसिंग अनि कुनहुमदोगी मे अहुमदगी हौरखिबा इरांग असिना अखोय खुंताक लानसीबगा तांकक अमदा लैरबनी मसीगुम्बा कया असिदा मिकअप थोक्तुना अपुनबगी पांगलना मणिपुर कन्नबा होनमिना हौसी मसीगिदमक लमदम असिदा खुंदामिनरिबा फुरुप खुदिंगमकी थौदांग लै हाइना महांगना हाइखि थौरम अदुदा UPF मणिपुर की प्रेसिडेंट नोंथोंबम रूपचंद्र UCM की प्रेसिडेंट YK दिरेन आमसू की प्रेसिडेंट ngasepam sanahal इचल की प्रेसिडेंट तोंगब्रम ओंबी इबेमचा निपको की प्रेसिडेंट ओइनाम प्रेमजीत
Guwahati Manipuri Social Organization gi President Laishrum Hemanta yauna miyoy kayana saruk yakhi. Magi identity ka isa tawlaba photo ban naktaba apun ma Manipur gi wakhal da punna sakut minaba punna himinaba punna nungai minaba apun ba Manipur amki wakhal da hingam badagi tungan ba nadasi oi ba magi identity ama sembal na phonaba pukisina gi oi ba identity ama sembal da maduda ikalat na photaba atuna maramga apun ba Manipur gi masakta kaidakpa Big Brother ke role lokdong napa may tension karamba thudang dawgadagi haiba aso wahanga banga sidi thura apun bapur amada purugan sinada katpangamba may tension na sina mati sondarapa pibam amal leibadagi dakari gino ngasidi tungan ga kaluchina tungan magi identity political identity da ikalartana apun bamane puri masakta aso threat amala isa haiba waklo na sa ekoi na pagi matona Home Guard ki tokhaiba Commandant General ama hapinaba matam kayagi mamangdagi demand tawduna lakhiba adu state lengang na ayaba pirakle haina Manipur Home Guard Employee Welfare Association ki President Yanglem Mangina Fongdorakle Imphal East District ki Manung Chenna Luang Samam da leiba Association asigi office ta pangthokpa paugi mifam amada wafam asi fongdokladuna mahak na makata na hai State Home Guard ki tokhaiba Commandant General ama thambinaba Association asina kumja lising ani kungamari gi January 9 da Manipur High Court wakat ama thangatuna mari leinaba singda takshinduna lakhibani ayaba pirakhiba adugi matung inna Home Guard ki tokhaiba Commandant General ama thamnaba DP tharang tobaga loinana tha khangatlaba office singi mihut kangbu amana kupna yengshinduna thabak paikhatpa haure haina State Home Department na tha asigi taramanga da cherol ama thoktuna association asida khangalakibani matam kuina tanduna lakpa demand asi thabakta onthokpa asigi damak mari leinaba khudimakpu thagatli adum oinamak Home Guard singi dearness allowance hengatpa ration money hapa seniority list amadi promotion guidelines semba yauna panduna leiriba atay maram chaba demand sing asi thabakta onthokpiu hainaso mahakna makhatana fongdoke Commandant General si laitaba na marum moidna tha khudingi phangam thoba masagi head laijaba budget adum yaw laijaba tolob sibawa tha khudingi matam chana Home Guard personnel sing still phangde tai trangwa gi matungda kun da khara phang kun gi matungda khara pi haibadi Commandant General si tongana laitrabani na muhoina asangba kanda law and order paibanina law and order maru iba preference bi gi banina Kanbilam tam. Aduna secondary wena leibanina moina sangba kanda sol tawraga tolobi phanganina yam wajaba ngam chi masi awaba simadi ko ani haibase masi hangtokpa phai separate tongamba separate amar leiba chumi haibase chu DGP masana chu recommend tawdi comment sumai tawraga order asi hojiti aina haijari bana Commandant General asi leiragadi Home Guard ki organization se yam develop tawbi awada pa mayam se haibong kangdana koi ji kanada haigati na leirak bachi hojiti chapchana leire thabak subingai leitamina ration money huji opd Home Guard yang tolo masadi phangjaba Home Guard amsung BDF sing se sarkar na haibaga dali police ni assist tawbani like police emagum na thabak tawi 24 hour taweba ara bidi ba paisa di awamandi Brigade officer mana phangiba torop to madugo yenguba da nataba mi mana hingbaya bagi bibam to pi ga tabani haidang Supreme Court na tar ba dubauda hauji pauda DA se 14% dagi koi hena phangdi me hauji si 42 yore 42 yore ba se awat ba mayam piu haiba si bawa tabi da si su board da dum lai adigi di mayam puna mana ubiri duni BDF su moina phangiba torop to sana dre hingbada ware hapat biu haidana happy rani tawbirani haidana haidana tawdre strike tawni adu tawni haidana hauji miyam da moina pau piridune adu haiba BDF to di torop to pixel su ration money de mu piriyeba adu Home Guard ki ekoi gi torop se akhoina sarkar de gi tongana ni banadeba all India gi wena Supreme Court na piba rai adugi matungina phangan mangthokpadi phangatabani aduga periodically DA se revise tawba khudingi su yawgadabani se dum Supreme Court na pirabane Supreme Court na ta da leiba rai is bawda hauji pawda Manipur sarkar sina
ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯖꯕ ꯊꯕꯛ ꯋꯥꯅ ꯁꯨꯖꯕ ꯃꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯤꯕ ꯈꯤꯇꯪ ꯋꯥꯠꯄꯁꯤ ꯃꯁꯤ ꯊꯥꯗꯣꯛꯄꯤꯔꯣ VDF singna taliba demand sing athubada pijabadi tha asigi kunga humdoidagi VDF personnel sing arms down pen down strike chatharagani haina All Manipur VDF Employees Welfare Association Central Committee na tha asigi tara manga da lauthokiba ado Bishnupur District VDF Welfare Association na mapungphana sawalagli Bishnupur District VDF Welfare Association as sinduna Bishnupur District ke SP Office Complex ta pangthokpa paugi mifam amada association asigi president oinam bizoina hai December kunga humdoidagi VDF personnel singna arms down pen down strike haugadawriba asiga mari leinana ngasi Bishnupur District VDF ke general body meeting ama pangthoke mifam adada kupna khanaraba matung Bishnupur District ki mat oinasu leidiba VDF ki member sing amade luchingba singna Central Committee na lawrakliba warepta mapungphana saugatpa haina yanake Central Committee na VDF singgi mahut sinduna memorandum amade representative kaya mari leinaba authority da submit tawkiba singgi manungda yaukiba point khara athubada thabakta onthokani haina thajaba State Home Department amasung Police Department anina VDF Central Committee da thajaba thamkiba kaya ngasi fawbada thabakta onthoroktabana maram oiraga VDF ki strike asi haunaba warep lawkibani tha asigi kunithoi fawbagi manungda mari leinaba department na meeting changduna athubada demand sing asi thabakta onthokpiu haina sumahak namakata na fongdoke maramdi aikoigi mamangda yanakhiba wafamsi government ga wari sanakibase haukiba September gi date 17 da aikoi committee ma sembiraba matungda koi committee dugi report si governor da thami manungda submit tarakan da koi thabak to thokadabni haiba wafam maina yanakhibani aduna maram orakanda si September gi date 17 dagi na ngasi December gi date 20 yoksile si phawbada aikoi committee dagi site dagi aikoi report sing su aikoi pham loisindaba haitare aduna aikoi matam yam thindaraga leiduna maram orakanda Manipur da leiba aikoi PDF khudimangna khoiram khoisawnarakan aikoi ngasigi PDF se longjarakani haiwa phonse tentanga thamjage aduna mari leinaba aikoi department singna aikoi PDF na taliba demand singse athubuda pithokpiu haiwa phonsu media gi kudong sablog thank you Paugi mifam aduda All Manipur VDF Employees Welfare Association ge advisor L Devana hai Manipur gi VDF singna uniform set pa matamda VDF ki name tag haptuna isana isagi saktak si lengak na VDF singi demand khudingmak thabakta onthok lagani haina cherol thoklak triwa fawba khongjang asida hanba leitana ching amasung tampakta leidiba VDF personnel singna changsin minasi haike Sena harabada akoigi police amadi akoi police station da laiba osigi squad adigi second osigi squad laiba jing akoigi Manipur da laiba BDF sing masi yarga di akoigi BDF loi thabeu aina hajaning muje sisina akoina serana na akoigi officer sing akoigi BDF sing ji police oina ure masi to haningde maru oina akoigi district khudima kini koi mamang da aina akoi imal sta phar yusu lai moi ji soina MP ji thesalamaga onho ka na BDF tharam soina khar laiba si sumasi yam nuai haibadi akoina taliba dimal akoigi leader sing taliba dimal akoigi all Manipur Central Committee na loko demand akoigi December da laiba akoigi BDF Welfare Association na ju support wi hai habneba aduna December district ki oina laiba akoigi member jing masa na haidare masa na khangna loina duty ji lep ko dobone sida akoi leader sing ta ngai maram amuk laiteba haibadi akoigi demand du phangri bokti akoi thab lepsi togum jaibani officer myam laiba sing do hoi moina ju akoi nungsibibu oisanu aduga moina tawdu yano hairaga ju akoi theno batabane adugi damokta akoi mangjin tharga isa lepsa gya thank you Dr. Chongtham Narendra na iba Manipur gi ain gi puwari amadi paujel haina mingthonba lairik ama ngasi haunabi matung inna kwa kaithel moirangpurel lekai da leiba dosuyali holda phongdokre lairik phongbagi thauram aduda Manipur gi retired district and session judge L Birendra Kumar Sharma Manipur Sahitya Parishad ki president Longjam Joy Chandra amadi Manipur University gi School of Humanities ki hanagi din professor Nahakpam Arunana athoiba mithonglen sing oina sarok yakhi Manipur gi ain gi puwari amadi paujel haina mingthonba lairik asi phongbagi thauramga mari leinana lairik asigi aiba Dr. Chongtham Narendra na hai Manipur gi puwari da yumfam oiraga ithokpa lairik masing yamna leite masigi yenglaga akhang ahai kaya na iduna thanamba lairik kaya dagi labdam asigi puwari gi oiba machak kaya khomgatuna lairik ama puthokjabani asigumba puwari da yumfam oiba lairik ama puthoktuna thanamba tarabadi matung tarakpada lamdam asidagi scholar
scholar kayana ngasi fongliba lairik asidagi henna mapung phaba puwarigi lairik kaya puthorakani haibagi thajabalai matam amada aikoi karamna hinglami karamna leirami haibasi mayek singna khangba mathau tai ngarang haibasigi masak khangdana ngasi masak khangba yaroi scholar kayana lepa leitana aikoi gi haurakfam nat amadi chatnabi thigatuna ningthina ithokuna thanamba tarabadi aikoi gi puwaribu khangba pamba miyoi singna lairik sing adudagi laina khangba ngamgani hainasu mahakna fongdokhi Manipuri sa ngarang haibasi masak khangdadi ngasi si khangba tiya yar present cannot be understood without a knowledge of the past and haine aduna aikoi na ngasi gi hogo suya yar aikoi kamai leremni na haiba pusat si masi noma gi thidok beduna hojik si masi aseng pot asi yam kana puthok ngari aduna aikoi ngarang goiram pot to kamai leremgi na haiba pusat ngasi puthok kanda madu gi pot adu ngasi gi numit siga muk taishan na base sida madu khangba pamba miyoi kharana kaya ama tholok matam sidadi madu mayam dugi hangbada hangbam du larik sina oipa ya hen khali akoi koina hingdaba yai but larik tu hingna lehogani masi wakan khali Karnataka gi Bengaluru da laiba Vayal Foundation na Angom Bebem amasung Kotimayum Asarani da Rabindra Ratna Purashkar lisingani kun mga pirakpada Silen Digital amasung Bahujana Sahitya Academy Manipur State na taramna opui thoram ama pangthokre award adu Angom Bebem na Humanity Service in Maitai Religion amasung Kotimayum Asarani dana Manipuri Classical Dance category da pirakhibani Silen Digital Mini Studio da pangthokhiba awardee sing taramna opui thoram aduga mari lenana Silen Digital ke chairman amasung BSA Manipur ke president Fangjobom Lanajit na hai Aikoi khudimag isana tauriba thabak adugi khuthangda imalaiba kidamak masak thokpa thabak amamam tawrambagi tangai fadaba lai haina mahakna fongdokhi Bright Youth Organization BYO ang thana sinduna club asigi ground da chatharakhiba anishuba BYO Trophy Manipur Open 5A Side Men's Football Tournament lisingani kun mga kuntaruki ngasi sanakhiba match singda Yairipok FC amadi 4x4 team mai pakhibaga loinana angtha FC amadi Football Lovers draw chatkre tournament asigi ngasi sanakhiba match singda Yairipok FC na Nelson FC bo panjil ani amada maithiba pikhi atopa match singdana GML hata laktabadagi 4x4 team na walkover phangduna match adu mai pakhi angtha FC amadi Football Lovers ka sanakhiba match tana team animakna apiba matamda panjil amamam janaduna draw chatkhi ngasigi match sing adu TH Rajdon ke Ibo Pishak amadi ke Dauzi na mathang sitna chief guest of honor amadi president oina sarukyaraga pangthokibani